Online Manipuri numidangi pau yengbiriba pumnamang puthoi laisramna khurumjari ahanbada maroiba pau. Hayeng kotuna pung 10 gi total shutdown amadi khongjang changsin gani lauthokre. Arambai Tengol gi PRO Robin mangang khoirakpomge update gi lakhotjarake. Nungsa TV ganu aikhoi gi luching purel kari shu tawroi hekta tawba yaba nate aikhoi lising marfusi nungna saba murti nate phagi nate. Chief Minister N Biren Singhana resign taw haina Mizoram gi political party ama oiriba Mizo National Front MNF na demand tawkiba adugi paukhum piba oina Manipur sarkar gi maikaidagi state asigi manungda thokpa issue da khut thingjilaktana Mizo National Front MNF da Jackson wa thamkhre. Yai khumba news tagi lakhotjarake relief camp ta laiba halamala bukta charukho khunba chatkibada lektharakpadagi leikhidre. Manipur thokliba kanglup ki irang asina maram oiraga lamjelaktuna Moirang College ta hangba relief camp ta laiba halama senthok lambi leitabana maram oiraga lau khawba loikrabala bukta chattuna charukho khunba chatpada khangawdana lektharakpadagi leikhidre haidi nungaidaba thawdo sing arang ayuk pung 10 makhairom tarakpa dwaida Morang Siribon leikai gi labukta thokhibani haidi leikhidraba haladugi maming Longjam Ranjit Humfu apokpa leikhidaba Longjam Kula kawi Press na phangba paugi matung ina halasi labukta taba charukho khulingai da BP stroke tawraktuna lektharakpadagi Moirang CIC da pukhatki adum oinamak laikana bangam dana leikhidabani hari asibak chang adu postmortem tawnaba rims miral sangda thamkhre hari Myanmar dagi illegal immigrants sing yamna drug amasung khulai pusilakpa thingnaba internal security amadi defense ka mari lenana Center na border khan honariba sigi mayokta phongna leptuna masigi mayokta lariba anti national party ama oiriba Mizo National Front MNF na Manipur manungi Oiba wafam da letana khuthingjilakliba si khudakta tongnaba sarkar gi maikaidagi akanba warning tawkhre loinana Manipur da thokliba irang asi narco terrorist na funding tawba illegal Kukising na thoanbani haiba MNF na kauroidabani haidi Manipur da thokliba irang asiga mari lenana handaki assembly mikhalda maithi kraba Mizoram Chief Minister amagi political party oiriba Mizo National Front na Chief Minister N Biren gi mathakta allegation kaya tawraduna mafam lauthongnaba phongdokhiba wafam amabu yamna kanna react tawraduna Manipur sarkar gi Directorate of Information and Public Relation gi matangda thadorakhiba cherol amana haribana Manipur da hojik mayoknariba conflict asi Myanmar dagi ain kaina changsilakiba illegal immigrant amasung drug ka mari lenai haiba MNF na khangadabani Howjik tholiba irang asi Myanmar dagi changlakhiba narco terrorist na funding tawba Kuki illegal immigrants sing asina lamdam asida khunda sinuna popi pambi thabadagi thorakhibani 1969 gi matam dagi howjik fawbada kangpokpi Tengnopal Chandel Churchanpur amasung Ferrolda Hana village 731 lerambadagi 1624 da hengatkre Tamenglong none Senapati Urkul amasung Kamjong district hairaba naga singna namna tariba khulasi Hana khul 49 lerambadagi khul 576 da hengatkre Anouba khul sing asi Kuki taba area sing da hengalakibani mapung oina umangi saruk sing koktholaga khunda laita silakibani Mizoram government gi maikaidagi state asi da leriba Myanmar national singna government gi ayaba yauduna lam leidana ba karbar tawdana ba amadi Aadhaar amadi voter list enroll tawbada athingba yauna gari license pibada yadri Manipur government ga masiga cham manana illegal immigrants sing taken tawnaba honabada khut thingjilakpagi maram karigino Mizoram da mitop khandokpagi batch year asi 1950 da oiri aduga Manipur dana 1961 da oiri 2017 dagi hojik fawbada Manipur government a war on drugs campaign chathaduna international market lupa crore humfurongi oigada drugs sing mangankre Central government agency singi mateng amadi state government honabadagi state asida drug puthok pusin tawbagi chang asi hanthakre aduga Mizoram dana hojik ain kaina nongmai maru amasung drug na chingbas gi international transit route ama oiri state asida hojik lairiba Chief Minister N Biren luchingba government asida santi amasung mausagi fibam da hanjinaba honari relief camp da lairiba mioi listing humfurom da chana thaknaba amasung Firol Singh piri police army dagi lakhiba khulai sing faganaba honari sensitive oiba casing michang mikhai naidana investigation tawnaba NIA amasung CBI da sinari Manipur government gi maikai dagi North East India asi mapal leibak singna makhoigi interested hugainaba honarakpada yaroi asigumba wakhalona thabak toriba lanai mioi group natraga organization sing logi oiba kanba action mayokna gani hairi India block Manipur gi luchingba singna Prime Minister office mamangda khongjang changsin gadauri Manipur gi iranga mari leinana India block to yariba states sigi political party singi miut singna howjik chathariba parliament ki dingtham mafam manung da Prime Minister office mamang da khongjang changsin gani haina lauthokre ngasi Imphal gi BT road ta leiba Congress bhavan da pangthokiba pawgi mifam amada wafam asi Congress CPI amadi CPIM yauna puna political party taragi apunba political alliance ama oiriba India block Manipur gi convener KHH hantana lauthokibani
Mangna makha taraduna masigidamak India block to Manipur da yauriba political party singna makhoi central party leaders singdasu pau phaunakhre hairaduna thubada advance team ama hana chalagani haiki. Paugi mifam aduda sarugya kiba Manipur Pradesh Congress Committee ki President MLA K Mega Chandrana India block to yauriba political party sing leaders singna Chief Minister N Birena Kyara khana all political party meeting kauraga political party singna yanaba wafam sing adu hakthengna chatlaga central government leaders singda thabak paikhanna batakna si haijabada ngasi phawba tabi dabadagi prime minister office mamangna khongjang changsinbagi khongthang asi political party ki alliance asina lokhalakpani haiba wafam thamki MLA Mega Chandrana hai lengang Manipur da prime minister lakna ba honabiu lakpa ngamlaroi hairagana political party khudingma ki biu sing prime minister office ta kauraga prime minister ga unahanbiu tha tara nipan helaba irang asida Manipur ki chief minister na prime minister natraga home minister unaduna ningthina khanaraga state sigi phibam phagat hanba ngamdaba si laibak thibani haiki mangna hai tha sigi kunmanga da lei makhongda leiba 57 suba mountain division da thabak suba chatkibadagi ngasi phawba thiba khangdana leiriba laisham kamal babu yankai bu lengangna thubada tekta kaidana puthoklaga mayumgi miyoi singna sinagadabani haiba demand tawraduna lamna masida leptana misi mina thokpa amadi mifam impun tawbagi chang hengalagli haina pendaba fongdoki K Mega Chandrana makhata na high state asida nupi angang yaw na miyangi punsi kanba amadi lanthung ngak senba ngamdabagi mathakta highway sing fawduna nongmada changdaba yadraba potlam sing mapung fana fanganba ngamdri aduga highway da lakliba gari sing asidagi lawriba illegal tax sing Tingbang amdabana fangliba potjagi mamalsu atiapang na wangkre miyamna thengnariba awaba phibam asi fagatna balengang na honabagi mahuta internet thingjinba curfew thamjinba amadi mahailoisang sing suti thadokpana chingba tawroidaba thabak sing ngaktana tawduna miyambu hena awaba pire athingba kayaga loinana kayam kuina miyambu misi mina marakta thambigadawribano haiba wahang hangladuna mataw asumna miyambu adumak thambigadaba oirabadi miyambumna maki sor holiba asisu thingjinbiro haina pendaba fongdokhi